ꯉꯥꯏꯈꯣꯀꯣ ꯐꯣꯟꯁꯦ ꯑꯝꯇ ꯆꯠꯅ ꯍꯥꯞꯀꯦ ꯌꯦꯟ ꯇꯧꯔꯦ ꯀꯔꯤ ꯄꯥꯞ ꯂꯪꯖꯔꯨꯕꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯥꯄꯣꯝꯗꯗꯤ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯃꯈꯥ ꯀꯨꯝꯊꯗ꯭ꯔꯦꯕ ꯀꯨꯝꯊꯔꯤ ꯈꯒꯕꯨꯗꯤ ꯅꯥꯄꯣꯝꯗ ꯂꯣꯏꯔꯣꯏ ꯀꯨꯝꯃꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯍꯥ ꯉꯁꯥꯏ ꯄꯨꯈ꯭ꯔꯤ ꯅꯠꯇꯦꯗ ꯀꯥꯏꯗꯩ ꯄꯨꯈ꯭ꯔꯤꯅꯣ ꯄꯨꯔꯥ ꯑꯣꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯗꯤ ꯖꯧꯖꯥꯡ ꯇꯦꯛꯇ ꯂꯥꯛꯑꯦꯕꯅꯦꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗꯣ ꯄꯨꯔꯥ ꯂꯥꯟꯊꯣꯔꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯗꯨꯅ ꯉꯥꯔꯤꯌꯥꯟꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯅ ꯖꯧꯖꯥꯡ ꯇꯦꯛꯅꯦꯕ ꯂꯥꯛꯏꯁꯦ ꯀꯤꯂꯣꯃꯤꯇꯔ 4-5ꯅꯦꯕ ꯂꯥꯞꯅꯩ ꯉꯝꯃꯦ ꯁꯥꯏꯠꯀꯤꯁꯦ ꯁꯥꯏꯠꯁꯦ ꯐꯖꯅ ꯉꯝꯃꯦ ꯀꯣ ꯁꯥꯏꯠꯇ ꯐꯖꯅ ꯉꯝꯃꯦ ꯌꯦꯡꯉꯨꯁꯤ ꯁꯤꯅꯦꯕ ꯀꯨꯝ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯅꯥꯄꯣꯝꯗ ꯀꯨꯝꯕ ꯑꯣꯏꯗꯤ ꯐꯕꯀꯣ ꯁꯤꯗꯤ ꯁꯣꯡ ꯉꯝꯃꯣꯏꯕ ꯌꯥꯏ ꯁꯥꯏꯠꯀꯤꯁꯦ ꯌꯥꯔꯤꯕꯣ ꯈꯔ ꯌꯥꯔꯤ ꯍꯥꯏꯔꯛꯑꯣ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯕꯨ ꯇꯥꯗꯣꯔꯤꯅꯣ ꯀꯨꯏ ꯆꯪꯅꯤ ꯃꯦꯟ ꯔꯣꯗꯂꯕ ꯉꯁꯥꯏꯒꯤ ꯄꯥꯝ ꯌꯥꯟꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯇꯥꯗꯣꯏꯅꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯄꯅ ꯐꯗꯣꯔꯤ ꯁꯣꯏꯗꯕꯅ ꯐꯩꯌꯦꯕ ꯁꯣꯏꯗꯕꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯐꯝꯗ ꯆꯠꯂꯣ ꯌꯥꯝ ꯆꯠꯉꯝꯃꯤꯀꯣ ꯆꯦꯞꯄ ꯂꯥꯛꯑꯣ ꯅꯁꯥꯗꯣ ꯐꯝꯗꯧ ꯗꯥꯏꯔꯦꯛ ꯐꯝꯗꯧꯕ ꯅꯤꯡꯒꯥꯡ ꯐꯠꯂꯣꯡ ꯇꯥꯅꯕ ꯅꯥꯟꯊꯔꯁꯨ ꯑꯗꯨꯃꯥꯏꯅ ꯐꯝꯃꯣꯕ ꯅꯥꯄꯤꯁꯦ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯌꯥꯅꯤ ꯑꯩꯗꯤ ꯌꯥꯅꯦꯕ ꯑꯩ ꯐꯝꯊꯔꯒꯅꯦꯕ ꯂꯥꯛꯏꯁꯦ ꯁꯣꯏꯗꯅ ꯅꯥꯟꯊꯔꯁꯨꯅꯦ ꯊꯠꯂꯥꯎ ꯐꯝ ꯌꯥꯏꯑꯕ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯐꯝꯃ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯜꯂ ꯆꯠꯂꯣꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯖꯤꯀꯦꯠꯀ ꯂꯤꯠꯂ ꯂꯥꯛꯀꯗꯕꯅꯤ ꯇꯤ ꯁꯥꯔꯠ ꯑꯃ ꯇꯧꯔ ꯂꯥꯛꯑꯦ ꯀꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯁꯤꯗꯤ ꯆꯥꯎ ꯆꯪꯉꯝꯗꯦ ꯑꯗꯨꯝ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯦꯡꯅꯗꯕ ꯄꯨꯈ꯭ꯔꯤ ꯀꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯊꯦꯡꯅꯔꯨꯕꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯃꯤꯠꯁꯨ ꯇꯥꯊꯣꯛꯈ꯭ꯔꯤꯅꯤ ꯀꯔꯤ ꯂꯥꯞꯁꯅꯨ ꯌꯧꯔꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯁꯤꯊꯔꯛꯑꯦ ꯖꯤꯟꯁꯦ ꯍꯌꯦꯡ ꯁꯨꯔꯨꯔꯒꯦꯕ ꯌꯥꯔꯣꯏꯕꯁꯤꯗꯤ ꯂꯦꯞꯄ ꯆꯪꯉꯝꯃꯣꯏꯕꯁꯦ ꯅꯣꯏꯅ ꯁꯦꯝꯃꯝꯃꯤꯔꯣ ꯂꯝꯕꯤꯁꯨ ꯃꯤꯅ ꯆꯠꯄꯩ ꯁꯦꯝꯃꯤꯔꯣ ꯃꯤꯅ ꯆꯠꯄꯩ ꯑꯣꯏꯗꯤ ꯌꯥꯏꯌꯦ ꯅꯣꯏ ꯁꯦꯝꯕ ꯑꯣꯏꯇꯥꯔꯗꯤ ꯕꯦꯔꯥꯅꯦ ꯇꯨꯔꯕ ꯑꯩꯗꯤ ꯐꯝꯃꯤ ꯍꯥ ꯂꯦꯐ ꯁꯥꯏꯗꯇ ꯊꯦꯛꯄ ꯌꯥꯕ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ
thắt nó ngao lấy lên các kiện này. Left side ta. Lại mà tôi này vào, bữa sao không, mà nó gì vào cái mũi đặc biệt. Chalo. Nanda ko. Ở đây làm gì con này bị ayo, lại mà con thế. Ah, jadi bagi cara all video. Yadra ba. Ya, roh, aku cuba ulang lagi ba. Ha. Laibu laibra ba. Pura sidi. Tulen pa nanda ba sama nagre. Road urabu. Ya, roh, sini, no. Jangan siap. Hah? Nanti ya, sing dong, tak ada dong. Mayang, kalau kita request hobi sing kungam jiat. Aman aja sih. Ada nih. Mai pema. Ya, lepas. Ha. Kari. Puri konga udah susu ya, ada calon ngamma kumbam lem dari sini. Karak padi upai le roi ba. Karat tu apa aja? Chalo chalo. Mi nan thagi bai, mi kum thagi bai hai udana hai dia. Asidi ya deh. Lepam lagi bro. Ai, coba ima. Lepam lagi bro. Tama ya aja. Chalo chalo ai ya li. Mana tuh tahu dia roy ye. Chalo chalo. Em chalo. Yok dure chalo. Yok dure. Maka ada light ure. Light siapa nam di lapi. Em chalo sih. Ini ngam nih hai tuh. Ha. Halo halo halo. Silam binati. Ha. Lambi nanti. Lambi dikai deh, no lambi siapa? Siapa kan ada kong kadru kaya ba? Asu. Tahu ya. Ya ni kong break hari ya. Ngam me. Ngam bro. Karak kero. Lambi di lay berapa? Chalo chalo chalo. Ngam me. Chalo, admai laur no, mingon tu laur no. Siar roy. Ya ni chalo. Siar. Tuh ya. Tuh ya. Okay. Ayo boleh tahu. Albana kam lay rहा ba. Lambi nanti. Lambi bu dikai deh, oh dori kisi bo. Tahu ya deh. Masih tinggal ni nih. Tinggal ni sih. Sini ketat ada. Ada kau tahu? Anda mana uro ye? Side mana? Aku je side mana ba? Lepam lagi bro. Tahu ya roy. Oh ini.
ꯚꯤꯗꯤꯑꯣꯗ ꯑꯝꯇ ꯊꯣꯛꯄ ꯚꯤꯗꯤꯑꯣ ꯇꯧꯕ ꯅꯠꯇꯦ ꯑꯩꯗꯤ ꯅꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯂꯥꯏꯠꯅ ꯊꯥꯜꯂꯤꯁꯦ ꯕꯦꯛꯇ ꯍꯥꯞꯆꯟꯈ꯭ꯔꯣ ꯂꯥꯏꯠ ꯊꯥꯜꯂꯤꯅꯦ ꯍꯥꯏꯕ ꯁꯤ ꯈꯨꯡꯒꯪꯗ ꯌꯥꯗꯦ ꯑꯗꯨ ꯉꯥꯛꯇꯪ ꯉꯥꯏꯈꯣꯀꯣ ꯇꯝꯇ ꯂꯥꯏꯠ ꯊꯥꯟꯗꯗꯤ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯅꯪꯁꯨ ꯂꯥꯏꯠ ꯌꯥꯎꯗꯅ ꯆꯠꯂꯤꯗꯨꯗꯤ ꯁꯤꯁꯦ ꯈꯣꯡ ꯅꯦꯠꯐꯝ ꯂꯩꯇꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯐꯥꯎꯕ ꯈꯣꯡꯗꯣ ꯁꯤ ꯅꯥꯔꯛꯇ ꯐꯥꯎꯕ ꯈꯣꯡꯗꯣ ꯁꯨꯃꯥꯏꯅ ꯅꯥꯔꯛꯇꯅꯦ ꯈꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯣꯕ ꯁꯛ ꯁꯛ ꯂꯥꯎꯅ ꯒ꯭ꯂꯣꯞꯀ ꯌꯥꯎꯔ ꯇꯧꯒꯗꯕꯅꯦꯕ ꯁꯤꯗꯤ ꯑꯦꯛꯁꯇ꯭रीम ꯅꯦꯃꯤ ꯂꯝꯕꯤ ꯅꯠꯇꯦ ꯃꯣꯏꯅ ꯁꯦꯝꯃꯤ ꯍꯥ ꯅꯥꯄꯤ ꯂꯣꯏꯔ ꯇꯤꯡꯒꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯏꯕꯣ ꯂꯝꯕꯤꯁꯦ ꯃꯣꯏꯅꯤꯅ ꯁꯦꯝꯃꯤꯅꯦ ꯏꯕꯥ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯃ ꯍꯥꯏꯐꯝꯗꯣ ꯑꯗꯨ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯤ ꯀꯥꯈꯠꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯁꯤ ꯀꯥꯕꯩꯗꯤ ꯏꯝꯄꯣꯁꯤꯕꯜꯅꯤ ꯀꯨꯝꯕꯩꯗꯤ ꯌꯥꯟꯕ꯭ꯔꯥ ꯊꯧꯔꯤꯔ ꯀꯩꯅꯣ ꯇꯧꯔ ꯀꯨꯝ ꯇꯥꯔꯦ ꯌꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯍꯣꯏ ꯃꯩ ꯃꯥ ꯂꯦꯡꯖꯜꯂꯦ ꯁꯔ ꯍꯥ ꯐꯨ ꯅꯥꯟꯊꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯅꯪꯒꯤꯁꯤꯅ ꯑꯩꯒꯤꯁꯤꯅ ꯀꯩꯗꯧꯕ ꯅꯪꯅꯅꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯋꯣ ꯅꯣꯏꯕꯨ ꯌꯧꯔꯕꯕ ꯍꯥ ꯇꯥꯃꯣ ꯅꯥꯟꯊꯔꯛꯀꯅꯨ ꯌꯥꯗ꯭ꯔꯦ ꯄꯥꯏꯐꯝ ꯂꯩꯇꯦ ꯆꯠꯂꯣ ꯆꯠꯂꯣ ꯄꯥꯏꯐꯝ ꯂꯩꯇꯦꯕ ꯅꯠꯇꯦ ꯁꯥꯏ ꯈꯣꯡꯗꯣ ꯐꯥꯛꯇꯣꯛꯑꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯀꯨꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯀꯨꯝꯒꯅꯨ ꯅꯥꯀꯟꯗ ꯀꯨꯝꯕ ꯌꯥꯔꯣꯏ ꯁꯤꯅ ꯕ꯭ꯔꯦꯛ ꯐꯥꯏ ꯑꯗꯨ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤ ꯃꯔꯛꯇ ꯀꯨꯝꯈꯤꯕꯅꯦꯕ ꯑꯗꯨꯒꯤꯅꯦ ꯀꯨꯝꯉꯝꯃꯤꯁꯦ ꯅꯪ ꯍꯥꯟꯅ ꯀꯨꯝꯒꯦꯔꯣ ꯑꯩ ꯍꯥꯟꯅ ꯀꯨꯝꯃꯨꯔꯣ ꯁꯤ ꯃꯔꯛꯇ ꯀꯨꯝꯕꯁꯦ ꯁꯤꯅ ꯐꯩꯌꯦꯕ ꯐꯠꯂꯥꯎ ꯉꯝꯊꯈꯤꯅꯤ ꯑꯗꯣꯝꯗ ꯇꯧꯅꯨ ꯍꯥ ꯐꯠꯂꯥꯎ ꯉꯝꯊꯕ ꯑꯃ ꯂꯩꯈꯤꯅꯦꯕ ꯈꯣꯡꯅ ꯁꯤ ꯅꯥꯔꯛꯇ ꯍꯦꯛꯇ ꯐꯥꯎꯕ ꯈꯣꯡꯅ ꯀꯣ ꯃꯣꯏ ꯔꯣꯗꯁꯦ ꯌꯧꯗꯧꯗꯤ ꯋꯥꯠꯂꯤꯕꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯨꯝꯗꯣꯏꯔ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯨꯝꯗꯣꯏꯅꯦ ꯐꯖꯔꯦꯍꯦ ꯑꯣꯏꯔꯣꯝ ꯁꯥꯏꯗꯇ ꯍꯥꯏꯈꯤꯗꯧꯕ ꯑꯃ ꯍꯥꯏꯍꯧꯗ꯭ꯔꯕꯅꯦꯕ ꯂꯝꯕꯤ ꯍꯟꯖꯟ ꯍꯟꯖꯟ ꯁꯣꯏꯈ꯭ꯔꯕꯅꯦꯕ ꯉꯥꯏꯈꯣ ꯅꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤꯕ ꯍꯥꯏꯕ ꯉꯥꯏꯈꯣꯀꯣ ꯐꯣꯟꯁꯦ ꯑꯝꯇ ꯆꯠꯅ ꯍꯥꯞꯀꯦ ꯒꯦꯝ ꯇꯧꯔꯦ ꯆꯠꯂꯣ ꯅꯪꯒꯤꯗꯣ ꯅꯪ ꯍꯦꯟꯅ ꯋꯥꯅꯤꯌꯦ ꯈꯣꯡꯁꯤꯅ ꯇꯧꯔꯤ ꯇꯧꯔꯒ ꯐꯔꯤ ꯁꯥꯏꯗꯇ ꯐꯥꯎꯕ ꯅꯥꯟꯊꯣꯛꯑꯕ ꯇꯨꯔꯦꯟꯗ ꯅꯥꯟꯊꯕꯒꯤ ꯇꯥꯏꯞꯇ ꯈꯨꯠꯅ ꯑꯃꯨꯛ ꯄꯥꯏꯔꯗꯤ ꯍꯦꯟꯅ ꯋꯥꯅꯦꯕ ꯁꯤꯒꯤ ꯇꯤꯡꯒꯪꯅꯤꯅꯦ ꯇꯤꯡꯒꯪꯅꯦꯕ ꯅꯥꯟꯊꯔꯛꯏꯁꯦ ꯊꯨꯟꯗ ꯂꯣꯏ ꯇꯤꯡꯒꯪ ꯌꯨꯈ꯭ꯔꯦ ꯇꯤꯡꯒꯪ ꯌꯥꯝ ꯂꯩꯀꯣ ꯍꯥꯏꯔꯝꯃꯦꯗ ꯇꯤꯡꯒꯪ ꯑꯗꯨꯝ ꯌꯨꯔꯦ ꯆꯠꯅ ꯐꯥꯔꯤꯁꯦ ꯑꯗꯨꯝ ꯐꯥꯅꯦꯕ
Sini ngambil. Among ngamak traba. Sini yang kan ngambil. Saya siam dah. Sakano. Amma ga dum chalo ba. Yorba. Ish. Hara hori. Sama, kita kena tenung lah. Kena bang. Jadi ya, apa ya itu? Finally, koi sigi udre si lai maton ching awang bose. Asida lambi mang adu kham momta. Babar kumtra kham gadam ni as. Mange. Asigi bolero because adu lai maton ching sida lambi mang oraga hojik makha yore jogjang theki area yore main road adu nasai hojik pungje 7:21 7:30 almost tare aduga ngasai akhoi ka ba horokpana pung ahum la pung ahum da horokpane ado hojik jogjang teki area do lere asdo lere to dolang tupul sign board thet do lere ang ware lami mang ro matung sina home boot lere to am nan thagan bodo sin asai ado hoje tam chatpa horje gari la dem khama je se iru am dalu je thokse sang du khumuk se cham tho de sina welcome to thab do happy journey ka thab do sile I thok ta. ma bok te jong sai khar khet khare Da phidun na dum ta. ta kham ke ko thana ho jum kham da Ho gaya khaban ta ne. Kaisa hai? Bas na ta. matem te yauk jage Yang gani. ki di kham kadam ni ki de bai kham jin Nami de han de khang ra. Ha.